ki khulai paibas sing fa draga ing tappa mafam da ki aki akhang pohon ba yaning di haidan khuja sing su fondor li oza adu da chenaba sing ngasi fawba fa ba ngam dana lering e cherak ta hairok to oina asingumba operation se thakiba ki paula pusi oza gi miyeng da masi kamani yeng biosa ahanmakta da elite tv yembiri bu khaidarabu ahanmakta da ikong no khurmizari ngasi tasena manipur government haiba tare pr lengak si aikoi ki fail oire haibani failure oire haibani maram di kari gino haiba matam da ngasi manipur gi da khaitang ing tap be haira pa tanja si desida aikoi torbung da miyam ama idp mayam ama du mafam da sanction na nabu gi da mot sem sara sanction lapani sanction liba mafam adu da aikoi na thamningi ba point di manipur gi tampaki jaga sing asidagi makoina buffer zone haina maming ama thonjalaga buffer zone se lanchen be yade aduga singi jaga singna buffer zone gi wang mod lanjalaga bom to kapsulakone sing jidai administration ambu leitri haibani moina tong ba tawraga aikoi gi parja miyam da naji nomai kaptan bom kaptan tawrapani haibo fumadi haibidi ngasi gi lengak si administration fail oire sing da lengak leitre sing da lengak lehelagati santi lakani hai adu gi matakta aikoi iramdam gi thuliba adugum laba hot spot haigadra hairi basaga sing asi tasena aikoi mafam asi aikoi ngak sen be se kamai tong ngak ka de se koi hana hai aikoi gi central security force na aikoi gi magi aikoi singi jaga singi matonji da thamaga aduga aikoi tampaki tainaba jaga aidi aikoi maitei na tariba jaga sina state force thamu haibne masi ngasi phawbu da thamde haibidi aduga ngasi ki torbungi jaga sida irv battalion thamu state force thamu abu thamdagi ngarang halan thopudagi irv mioi nipan khak thami haibidi Barzamian na ngangi ba tawriu singse lengang na tabam thokuje ngasi phawda tabi di makoi gi wakalon de yimpham oiraga tawning ba tawraga lei haibuduni aduna masi tasena india government gi policy lan bani aduga makoi gi wakalon da makoi gi agenda da thabak tawbuse masi aikoi yutra logbiro yaraga di masi ona taina na taw thabak je tawbiranu haina aikoi kanna su hairaga su lai ngasi phawda tawdi Tanjasi da aikoi tasena makarom da sin garaka awangom da tanabe mongda hairo da mo operation jate adubo singku ki narco terrorist na sathar ko lans da aikoi ngasi phawda holikuta sizinaraga operation tawbo khotfuse ude adu masi khongthang sibudi phai aduga tawriba thabukti ona taine haibini torbung da operation tawdana adugulaba susampur gi site ta lairiba singku ki narco terrorist fat ki darba adugumba mi sing de phana amba tawdrana aduga kanonda hairo onda madu operation jathari bisya masi ona taina bani haibisu thamdege maram di kari gino haibu matamda tawgadaba thabak to tawde ngati hairi mafam ado buffer zone lanjal laga makoina bom kapthare nongmai kapthare afaba khulai sin chat fire ga kapthare aduni hairi mafam sing ado buffer zone lanjal matamda army je 70,000 ki madata state ta leire adu da leiriba army sing do kaido leige state force sing do kaido leige ba makoi asom de sin nariba state force di state force na trabaiba haibidi makoi da administration pen oire haibido wafum do miyam da thamjege maram di kaigino tampaki jaga da di aikoi na ngasi kaigumba buffer zone landen na hono matamda kanam da landen bisu yadi buffer zone haibo wafum jisu aikoi da madu hairiba ofum do aikoi ngasi phawba aikoi na su thamgi su leite karigino haibo matamda aikoi afunba manipura amagi aikoi na nusi jana na legadamni mafam do protect tong na ba central security force tamgadamni haibani buffer zone haibo wan thok jisu ngasi phawda aikoi na madu leite haibu su thamjege aduna tawriba thabak sing ase ona taina ma ta tawsina maram oraga ngasi phawda adugumlaba sing kuki narco terrorist sing na chathariba lan asida ngasi go solution porpong ngamdabani haibiduni aduna india na ngasi ki government na solution porke hairagadi maram saba thabak tawkanda
ꯄꯣꯂꯤꯁꯤ ꯁꯦꯝꯃ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ